Ngasayu phongkiba tongan Manipuri si phongsing amasum thokiba thawdo wathoksing dagi maroibi ipaksing khongasaraga Manipur top channel gi maikeri gi mayamda thamjagi anbada Kuki singi separate administration gi demand Anouba Natte English amaga sanipan ga kunga nipan gi Treaty of Yandabu gi makhataba dimane Haukolet kibzen Kampupi district headquarter dengan sipang tu Kuki furuk ki leader sing CSO sing amasum miyam gi mute sing gi weba apun mami phamamana furup asina Manipur government gi maphamda taliba separate administration gi demand asi nahonana session kre ngasi phong ki ba Manipur news gi lakusaraga Committee on Tribal Unity Kotu na sinduna pangtuki ba public consultative meeting kam Mapan suba Remembrance Day gi tharamadura State Minister N. Beren Singana Lusingba BJP Government da Cabinet Minister ODB Kangpokpi AC gi MLA Nemsa Kipgen MLA Haukolet Kipgen amasum Southern Hills Chiefs Association gi Executive Member amasum Hanagi District Council Member Lunthang Haukip asina singba Kuki Furuki Lusingma kyana saryaki Meeting adura Nemsa Kipgen Southern Hills ta ladiba miyam gi maphamda Kuki Jau Furuki mipum kudimak makoi gi political gi weba demand sing adu phangna bo hona bada amato oina puna leminari haina phongdokre hari makatara MLA Haukolet Kipjena Kuki singna Manipur dagi tongan be administration ama semjage haba wapum si anabu wapum nate English nga maga sanipan ga kunga nipan gi Treaty of Yandabu gi makara tan dimane Adubu missing yamakanglup oiriba miyoishinga asigumba Yandabu gi Treaty asigi lakadaba fal oina muknarakadaba adu ubadagi Kuki Jau mari lainaba historical accounts sing adu state archives tagi lauphoktuna maithadokre haina maral sikre Asigumba thawong si international movement da Kuki singna laukiba thawdang adubu loisinduna thamnaba honabani Southern Hills Chiefs Association gi executive member Luthang Haukipna CMN Beren Singasi January kunga marida aramai tingol ga amatani haina wasak longminakraba maramna Kuki Jau Furup singi Chief Minister oina leibi yabagi moral rights sing adu mangkraba misakni haina phongdokre Meeting adu gi aroibada tongan bu wore manga khaksu lokre haina kotuna thadorakpa chirol amana phongdorakli Buffer zone da leibi Kuki gi area da namduna changsilakpa singi mathakta matik saba serakpiba Kokomi Sana Jauba amadi Beren hariba miye uhum asi Kuki Jau singi mathakta landa hanbani haiba wafam singasi ayaba piba Manipur amasu Myanmar ga lonariba free movement regime gi border da sambal khaba thingba Indian Constitution gi Article 3 gi makhara separate administration tan bigi khongjang asi makhatana sathaba amadi UPF KNO aniga central government ga political negotiation tawda Kuki Jau community na ayaba piba haiba warep sing asini hairene su paw sida makhatari Atoba Pawmana Assam gi Deragon Police Academy da IRB training sing khutongre Kuki training sing academy digi tongana puthokre athubure action lokhanaba CM na Assam gi CM daikre hauji Assam gi Deragon da leiba Lasit Barfukan Police Academy da training toriba taraga mathoi suba amasung taraga nithoi suba IRB gi training sing gi marakta khutongakre adubo matamsan irang adubu control tokibedigi makhatana pamdaba thawdok singdi thokidre thawdo adugi matangna hauji Delhi da ladiba Minister N Berena ma ki phammanaba Assam gi Minister Himanta Biswa Sharma da pawdu hektabaga khudakta telephone tawduna athubre action lokona baikre Assam gi Minister gi makedi gi su issue adu yamna serious oina lawbaga loinana makhatana aduguma thawdo amada thokaloi haibigi thajaba pirakre hairi press na phangba paw gi matung ina dinga sinumidang pung 3 khra henbada Training gi period loiraba matung Kuki masa amana training tawriba maitai masa amada thangna gelakibane adubu maka training tawminariba atoppa maitai masa amana miyoe edu singthok hobadigi sokawdre adubu singthokluba miyoe eduda oina thangna gelakpa aduda kokki sarpta soki adubu khudong thiningai di oidre thawdo oduna mara moiraga training yauriba maitai masa singna Kuki singna leiriba berek adu thugaye khaikre adubu makhatana pamdaba thawdo pithokidre thawdo adugi pawhek phangba hauji Delhi da lady Minister N Berena Assam gi Minister Himanta Biswa Sharma da telephone call tawdun athubre action longnaba taksingkhre loinana thawdo adu matawkran thokibano haibudu thijinduna mathau taba thabak sing lokhonaba khankhre Assam gi Minister gi maikei digi su thawdo adu yamna serious oibu loinana adugumba pamdaba thawdo amata makhatana tholaroi
ꯃꯊꯧ ꯇꯥꯕ ꯑꯊꯨꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯗ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤꯕꯒ ꯑꯊꯨꯕ ꯑꯦꯛꯁꯟ ꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯑꯈꯟꯅꯕ ꯇꯤꯝꯁꯤꯡ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯦꯝ ꯄ꯭ꯔꯗꯤꯞ IPS ꯍꯌꯦꯡ ꯗꯦꯔꯒꯥꯎꯟꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯣꯌꯦꯜ ꯂꯟꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯊꯥ 9 ꯆꯞ ꯆꯥꯅ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯈꯔ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯒꯅꯤ ꯕꯤꯔꯦꯟ꯫ BJPꯅ ꯂꯨꯆꯤꯡꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯄꯨꯟꯅ ꯀꯨꯀꯤ ꯖꯧ MLA 10ꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯊꯥ 9 ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯒꯤ ꯊꯕꯛ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯗꯤꯜꯂꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ꯫ ꯎꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯊꯥꯔꯒ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯕꯒꯤ ꯊꯕꯛ 3ꯂꯛ ꯁꯨꯔꯒꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯤ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯉꯝꯈꯩ ꯂꯥꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕ ꯃꯤꯖꯣꯔꯥꯝ ꯃꯆꯥ ꯑꯃ NIAꯅ ꯐꯥꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯂꯥꯟꯗꯨꯅ ꯅꯣꯡꯃꯩ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯕꯣꯝꯕꯅꯆꯤꯡꯕ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕ ꯈꯨꯠꯄꯨ ꯑꯃꯒꯤ ꯃꯊꯛꯇ NIAꯅ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯃꯤꯠ ꯑꯦꯔꯤꯌꯥꯗꯒꯤ ꯂꯟꯉꯩ ꯍꯣꯃꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯑꯀꯛꯅꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯊꯗꯨꯅ ꯑꯌꯥꯝꯕ ꯆꯥꯡꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯃꯔꯨꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯈꯛꯇꯗ ꯅꯠꯇꯅ ꯉꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯃꯆꯥꯛꯁꯤꯡ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯏ ꯍꯥꯏꯔꯤ꯫ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯊꯛꯇ NIAꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯐꯥꯎꯕꯒꯁꯨ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯄꯨ ꯑꯁꯤꯅ ꯃꯥꯡꯖꯧꯅꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯗ ꯆꯪꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯄꯤꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯕꯣꯝꯕꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯥꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯛꯄꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤ꯫ NIAꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯕꯗ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥꯡ ꯆꯍꯤꯒꯤ December 13ꯇ NIA ꯗꯤꯜꯂꯤꯅ ꯔꯤꯒꯨꯂꯔ ꯀꯦꯁ ꯅꯝꯕꯔ 31/2023 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ꯫ ꯀꯦꯁ ꯑꯁꯤ IPCꯒꯤ ꯁꯦꯛꯁꯟ 120B, UAPA ꯒꯤ ꯁꯦꯛꯁꯟ 18, Explosive Substances Actꯒꯤ ꯁꯦꯛꯁꯟ 6 ꯑꯃꯁꯨꯡ Arms Actꯒꯤ ꯁꯦꯛꯁꯟ 25 Clause 1 Clause A ꯑꯃꯁꯨꯡ 25 1AA ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯟꯒꯤ ꯏꯟꯇꯔꯦꯁ ꯂꯧꯕꯤꯒꯅꯨ, ꯏꯟꯀꯝ ꯇꯦꯛꯁ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯌꯨꯝ ꯂꯤꯁꯤꯡ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗ ꯅꯠꯇꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯥ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯅꯕ ꯄꯤꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟꯒꯤ ꯁꯦꯟꯗꯣꯏ ꯑꯃꯠꯇ ꯂꯧꯕꯤꯒꯅꯨ꯫ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯔꯕ ꯃꯇꯝꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯀꯝ ꯇꯦꯛꯁꯁꯨ ꯀꯣꯛꯄꯤꯅꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯤꯇꯩ ꯇ꯭ꯔꯥꯏꯕꯁ ꯌꯨꯅꯤꯌꯟ, ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯑꯦꯗꯚꯥꯟꯁ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯨꯇꯨꯝ ꯆꯨꯔꯝꯅꯤꯅ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝꯒꯤ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯟ ꯂꯧꯔꯨꯔꯒ ꯃꯁꯥꯒꯤ ꯌꯨꯝꯗ ꯇꯥꯔꯒ ꯂꯩꯔꯕ ꯑꯦꯛꯁꯀꯥꯚꯦꯇꯔ, JCBꯒꯨꯝꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡꯁꯨ ꯌꯨꯝꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯗꯨꯀꯥꯟ ꯐꯝꯂꯒ
loan laururaba kaya singi loan gi senpam singdaba yade haijilakpa amadi potchaidi lairadana yum kai mai thadokibadigi mi lising humdrarom yum leitana relief camp singda leiribani makhogi phibam asida tha amagi pifam thokpa EMI adu crisis lairi phawbodi komthokpiyo lairibi state ki employees sing income tax thiriba silupa koti chamaga kunthraga mapalom thibigi saurakpa report ama phangi central employees sing lupa koti sahungani fuga lomasi sahi yoine income tax asithiri state amadi central yoine sahi the income tax thiriba silupa koti sangarum thiri state asida financial crisis mayuknariba sida state asidagi yamlaba lupa koti kya sakriba asi ngarangdigi haukiba budget asida income tax komthokpiba amadi loan lauriba singidama interest sing asisu komthokpiba amadi normal si lakriba phawbudi majority payroll adusu sangdokpiyu habini relief camp the ladiba singisu yauna yengbiduna anabu punsi ama hingbu yanabigidama special package ama pibiyu haina government demand tawraduna ngasigi khongjang asi sanctionmani haina suramani na phongtokhi amaramna manipur mamang sahi gi me ahumdigi horakhiba kuki narco terrorist singi attack na maram oiraga maitei kya gi thawai mangkhre amadi yumlising kya mai thadoktuna mangan khraba lamdamasida state amadi india lenga na piba makal kudimaki loan gi sendo amata lobiganu loinana setmi loan gi pibam adugi matik sotharaba lamdamasigi miyai kudimaki income tax kopinaba maitai tribe union maitai pangal welfare organization awang sangmai advanced women society gi apunba sirolamada apul tawri lan thokliba mafam amatada sendoi lawba amadi tax khomba sanante wafam asi government na khangdabugum tawre masi yamna lebak thibani lamna masida lairibe employee khudingmak income tax loan kokpiyo amata lobigano madugi senpam aduna kham thengna setmilon gi setheng phanglaba sai kyagi sakhot lamjel maning halaba lamna masigi economy gi oiba lamda sejinaduna mangkhraba manipur gi saktam amuk na haunana semgana bkhona bada sejinana basinbiyu haina state amadi central government gi pungning singsili malem gi atopa lepak singda khanghaudana thokpa calamity amasum lan manungda selgi mateng khaknatana makal khudingi mateng pangliba india government na manipur thokliba irang asi khangsinadabugum tumina lesinba asi yamna ikainingaini manipur si india gi state amani haibisi kawkhibugum tawre irang asi lusinduna ingta palamdam ohenba tawhom tawpa thaudang lawbiyu amadi sakotpa manipur ama semna bkhona bada special arrangement ama sinbiduna sel thungi amadi awat apa khudingmak tengbang biyu haidene su pauchta pali atopa paumadana vidyananda athubra thadok piyu yom social media ra viral oirakhiba audio amaga mari lenana manipur police na fajan khiba laishram vidyananda bu athubra thadoranaba yom youth of manipur na apel tokre ngasi manipur press cup ta paumising unabada yom gi member laishram manichandra na hai kanglai mapari hain mingthon Facebook page amada thagalakhiba audio recording ama viral oirakhiba duda khonjel manai haiduna yom gi member laishram vidyananda bo manipur police na fajinduna tuan ba IPC Indian Penal Code ki section kya panchin bire masi yamna maram sadaba masum ngammi haiduna tawba manba thawongni manipur police na hairiba viral oirakhiba audio dugi matangna wang pang tawnabigi dama laishram vidyananda bu haukiba January 13 ga mathoida mayumdagi faduna pukhi loinana makpu wahong pam tawba loiraba matung February amada thadorakhi masigi matung amuhana makpu phajinduna viral oirakliba audio du mahakni haiduna maral siri basi yumpam yaude khonjal adu mahakni haibigi khudam sangnam su amata leibanati police ki thawong asi yomna akan mamongna kanim tawi loinana vidyananda bu athubura thadok pira waiki magna makatana kanglai mapari hairiba Facebook page adu thagalakhiba audio du ngangliba wapam singadu manipur kaina bu wapam ngaktani audio du yawriba khonjal adu laishram vidyanandani haibigi khudam sangnam police na phangbusnati audio si thagalakliba Facebook page adugi admin oiriba misa adudi phadana laishram vidyananda oina police na pharibasi kari maramgino thawong si iyom na singnaba yamna pokle amadi government na irang hawona na ba thawona tawribra haibasi hangningi yom gi member oiriba vidyananda khakta natana mamang na lup asigi ate member gi yumna bomb thamjilamba nomai kapsilamba yawna kian khanglakpagi thawok mayam ama lekre asiguma thawdoksing aduda yenaba miyoi ding asi fawba phaba ngamde duga laishram vidyananda budi maka kari sumari leinadaba audio amagi matangna fajinba si yomna aduki matik pen ba phawi satharakli thawong sing asi yom bu namthana ba honarakpani yomdi ingta papamani adubu phana yamna namthana ba honarabasu yom bu namthaba ngamloi vidyananda gumba naha lising yom gi member hoiri
ꯂꯨꯆꯤꯡꯕ ꯑꯣꯏꯔꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯇꯥꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯅꯣ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝꯅ ꯉꯥꯡꯕ ꯇꯥꯕ ꯇꯝꯕꯤꯌꯨ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯣꯝꯒꯤ ꯃꯦꯝꯕꯔ ꯐꯖꯜꯂꯒ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯌꯣꯝꯒꯤ ꯃꯦꯝꯕꯔꯁꯤꯡ ꯐꯖꯜꯂꯒ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯂꯥꯛꯂꯒ ꯁꯔꯦꯟꯗꯔ ꯂꯣꯏꯅ ꯇꯧꯔꯒꯦ ꯂꯣꯏꯅꯅ ꯀꯪꯂꯩ ꯃꯄꯥꯔꯤ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯒꯤ ꯑꯦꯗꯃꯤꯟ ꯑꯣꯏꯕꯤꯔꯕꯅꯁꯨ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯒꯠꯄꯗ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯃꯗꯤ ꯌꯦꯡꯂꯒ ꯊꯥꯒꯠꯍꯟꯅꯤꯡꯉꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄꯣꯁ ꯑꯃꯠꯇ ꯊꯥꯒꯠꯍꯟꯅꯤꯡꯗꯦ ꯂꯣꯏꯅꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯑꯣꯗꯤꯑꯣꯗꯨꯅ ꯉꯥꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯁꯦꯡꯅ ꯊꯧꯅꯥ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯊꯨꯡꯂꯔꯒꯅꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯤꯖꯤꯟꯅꯅꯕ ꯑꯅꯧꯕ ꯊꯥꯔꯠ ꯕꯦꯁ ꯇꯥꯇꯥ ꯀꯤꯛ ꯔꯤꯑꯦꯛꯁꯟ ꯐꯣꯔꯁ ꯚꯤꯍꯤꯀꯜ QRFT ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯥꯇꯥ ꯑꯦꯗꯚꯥꯟꯁ ꯁꯤꯁꯇꯦꯝꯁ TASLꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯤꯁꯥꯡꯁꯤꯟꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯑꯌꯥꯝꯕꯅ ꯌꯥꯔꯛꯇꯕ ꯑꯃꯗꯤ effective ꯑꯣꯏꯔꯛꯇꯕꯗꯒꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯄꯤꯕꯤꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯈꯪꯍꯟꯈꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯚꯤꯍꯤꯀꯜꯁꯤꯡ ꯄꯨꯊꯣꯛꯂꯤꯕ ꯄꯨꯅꯦꯗ ꯂꯩꯕ ꯀꯝꯄꯅꯤꯗꯒꯤ ꯊꯥꯔꯠ ꯕꯦꯁ ꯇꯥꯇꯥ ꯀ꯭ꯋꯤꯛ ꯔꯤꯑꯦꯛꯁꯟ ꯐꯣꯔꯁ ꯚꯤꯍꯤꯀꯜ QRFV 10ꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯗꯤꯀꯣꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯁꯒꯥꯡ ꯗꯤꯚꯤꯖꯟꯒꯤ ꯇꯥꯎꯟꯁꯤꯞ ꯑꯍꯨꯝꯗ ꯏꯌꯔ ꯔꯦꯗ ꯆꯠꯊꯕꯗ ꯃꯤꯆꯝ 6 ꯁꯤꯈ꯭ꯔꯦ ꯁꯒꯥꯡ ꯗꯤꯚꯤꯖꯟꯒꯤ ꯇꯥꯎꯟꯁꯤꯞ ꯑꯍꯨꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯏꯌꯔ ꯔꯦꯗ ꯆꯠꯊꯕꯗ ꯃꯤꯆꯝ 6 ꯁꯤꯈ꯭ꯔꯦ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯒꯥꯡ ꯗꯤꯚꯤꯖꯟꯒꯤ ꯄꯥꯂꯦ ꯀꯥꯟꯕꯥꯂꯨ ꯑꯃꯗꯤ ꯈꯤꯅꯨ ꯇꯥꯎꯟꯁꯤꯞꯇ ꯆꯠꯊꯔꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯅ ꯃꯤꯆꯝ 10 ꯁꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 15 ꯑꯃꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯄꯥꯂꯦ ꯇꯥꯎꯟꯁꯤꯞꯇ ꯖꯨꯟꯇꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯅ ꯀꯥꯟꯒꯤ ꯚꯤꯂꯦꯖꯇ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯅꯨꯄꯤ 2 ꯁꯤꯔꯒ ꯑꯇꯣꯞꯄ ꯃꯤꯆꯝ 5ꯅ ꯁꯣꯛꯈꯤ ꯍꯥꯏꯅ ꯄꯥꯂꯦ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯥꯅꯤ ꯚꯤꯂꯦꯖꯇ ꯕꯣꯝ ꯊꯥꯗꯔꯛꯈꯤꯕ ꯑꯗꯨ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯣꯛꯅꯕ ꯌꯥꯎꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯥꯗꯔꯛꯈꯤꯕ ꯕꯣꯝꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯁꯤꯔꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯈꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5ꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈꯤ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯈꯨꯠ ꯅꯥꯝꯃ ꯂꯧꯕ ꯌꯥꯗꯅ ꯀꯦꯟꯈ꯭ꯔꯦ ꯔꯦꯖꯤꯁꯇꯦꯟꯁ ꯐꯥꯏꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯔ ꯔꯦꯗ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯄꯥꯂꯦ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯃꯤꯂꯤꯇꯔꯤ ꯀꯦꯝ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯔꯨꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯥꯂꯦ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯖꯨꯟꯇꯥ ꯑꯃꯁꯨꯡ PU ꯁꯣꯍꯤꯇꯦ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯀꯦꯝ ꯑꯃꯗ ꯂꯥꯟꯗꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯨꯟꯇꯥꯅ GPU ꯀꯣꯅꯦ ꯑꯃꯗꯤ ꯀꯥꯟꯒꯤ ꯚꯤꯂꯦꯖ ꯏꯌꯔ ꯁ꯭ट्राꯏꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯄꯥꯂꯦꯒꯤ ꯑꯋꯥꯡꯗ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯟꯕꯥꯂꯨ ꯇꯥꯎꯟꯁꯤꯞꯀꯤ ꯊꯤꯟꯇꯣ ꯖꯣꯆꯣꯡ ꯑꯃꯗꯤ ꯃꯥꯒꯤꯀꯣꯟ ꯚꯤꯂꯦꯖꯇ ꯏꯌꯔ ꯁ꯭ट्राꯏꯛ 9ꯂꯛ ꯆꯠꯊꯔꯛꯈꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯆꯍꯤ 90 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5ꯅ ꯁꯣꯛꯈꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯂꯤꯟ ꯑꯃꯗꯤ ꯀꯥꯟꯕꯥꯂꯨ ꯇꯥꯎꯟꯁꯤꯞꯀꯤ ꯊꯪꯅꯕ ꯈꯨꯡꯒꯪꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯀꯥꯎꯂꯤꯟ ꯇꯥꯎꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯅꯕ ꯄꯥꯟꯗꯝꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯋꯤꯡ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯀꯥꯎꯟꯁꯤꯜ ꯇꯥꯎꯟ ꯑꯁꯤ ꯖꯨꯟꯇꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯁꯤꯟꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯨꯟꯇꯥꯒꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯥꯎꯂꯤꯟ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯃꯊꯪ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯟꯊꯦꯡꯅꯗꯕ ꯃꯐꯝꯁꯤꯡꯗꯁꯨ ꯖꯨꯟꯇꯥꯅ ꯏꯌꯔ ꯁ꯭ट्राꯏꯛ ꯆꯠꯊꯔꯤ ꯀꯥꯟꯕꯥꯂꯨ ꯇꯥꯎꯟꯁꯤꯞꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ 2ꯒ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈꯤ ꯃꯈꯥ ꯇꯥꯅ ꯖꯣꯆꯨꯡ ꯚꯤꯂꯦꯖꯇꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯀꯥ ꯍꯦꯟꯅ ꯁꯠꯈꯤꯕꯗꯒꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗꯦ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯈꯤꯟꯎ ꯇꯥꯎꯟꯁꯤꯞꯀꯤ ꯊꯥꯌꯦꯠꯀꯣꯟ ꯑꯃꯗꯤ ꯀꯤꯟ ꯄꯤꯌꯨꯠ ꯈꯨꯡꯒꯪꯁꯤꯡꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤꯆꯝ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯆꯍꯤ 32ꯗꯒꯤ 52 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯅꯤ ꯑꯇꯣꯞꯄ ꯈꯨꯟꯖꯥ 15 ꯑꯃꯁꯨ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ ꯃꯈꯣꯏ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯒ ꯄꯨꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯑꯃꯅ ꯃꯌꯨꯝꯗ ꯇꯨꯝꯂꯤꯉꯩꯗ ꯍꯜꯂꯝꯈꯤꯕꯅꯤ ꯑꯇꯣꯞꯄ 2ꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯐꯥꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯃꯤꯈꯜ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯃꯇꯦꯡ ꯄꯤꯔꯛꯂꯕ ꯌꯥꯔꯤ COVID-19ꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯃꯇꯝꯗ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯈꯤꯕꯒꯤ
ꯀꯨꯞꯈꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯥꯊꯤꯅ ꯁꯣꯛꯆꯤꯟꯈꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯦꯡ ꯑꯃ ꯄꯤꯔꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯁꯨ ꯅꯣꯝꯕꯒꯤ ꯆꯥꯡ ꯁꯥꯊꯤꯅ ꯍꯟꯊꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯇ ꯁꯥꯊꯤꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯛꯆꯤꯜꯂꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯁꯦꯟꯇꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 700 ꯔꯣꯝ ꯑꯦꯗꯚꯥꯟꯁ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯀꯤ ꯂꯥꯛꯀꯗꯕ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 585 ꯃꯥꯡꯈ꯭ꯔꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯛꯁꯇꯒꯤ ꯁ꯭ꯇꯦꯠꯅ ꯐꯪꯒꯗꯕ ꯁꯤꯌꯔꯗꯒꯤ ꯊꯥ 3ꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 700 ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯕꯤꯅꯕ ꯁꯦꯟꯇꯔꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 700ꯀꯤ ꯑꯦꯗꯚꯥꯟꯁꯀꯤ ꯁꯦꯟꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯄꯤꯔꯛꯂꯕꯗꯤ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆ ꯊꯥꯒꯤ ꯄꯤꯔꯛꯀꯗꯕ ꯁꯦꯟꯐꯝꯗꯒꯤ ꯑꯦꯗꯖꯁ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯄꯥ ꯀ꯭ꯔꯣꯔ 700 ꯑꯦꯗꯚꯥꯟꯁ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯗ ꯋꯥꯔꯤꯕꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯣꯖꯤꯁꯟ ꯑꯁꯤ ꯂꯣꯁ ꯆꯠꯂꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯍꯥꯏ प्रजासिंगना थबक सुनोम लेपख्रबा अमदी नेशनल हाईवेसिंगदा गरी चलहंदबा असिनचिंगबा मरमसिंग असिना स्टेट की सेन थुंगे फिबम असिदा लॉस चलकनी कमिटेड लायबिलिटी मयाम लैरबना अखनबा पैकेज नत्रगना लुपा करोड़ 70 की एडवांस की सेनफम असि यामनमक तंगाई फरक्तबने हरि आदे सेनफम एम्प्लॉय सिंग की तोलोब माइगी इसिंगी सिक्योरिटी की पेंशन असिना सिंगबसिंग पिथोकबरोमदा सथरि लिप सैलरी GPF असिना सिंगबसिंग असि खरा खरा पिथोकली अमदी गवर्नमेंट की अकाउंट था था की तांग तरागा मथुय अमदी तरागा निथुरे संगलपना मरम ओइदुना एम्प्लॉय सिंग की तोलोब असि तांग कुन नत्रगना मसिगी मतुंगना पीबने हादि इरांगबो हौरक्लबदि स्टेट की सेनथुमदा हेक्ता लॉस चली हाइना सु फोंदोरक्ली लैरिबा सेनथुंगी अवाबा फिबम असि कौहनबगी मतांगदा असेंगबा सक्तम अमदी चलिबा फेब्रुवारी था असि लोइरकपदा थोलक्लगनी हाइना पल्लदुना सेंटर हाइजकिबा अदुगा मरि लैदना सेंटरनसु डिसिजन अमा लौरकनी हाइना फोंदोरक्ली हाउजिक पार्लियामेंट की स्पेशल सेशन असिदा इंग्लिश कुनगमरी की इंटरिम बजेट सु पुथोक्रे हाइबा वाफम थमलदुना स्टेट की का हाइना सुक्सुलबा अमदी लॉसलबा सेंथुंगी फिबम येंगलगा सेंटरना मथौ ताबा वारेप सोइदन लौरगनी हाइबगी थाजबा पाउगी लिखुनसिना फोंदोरक्ली लुसिलकपोइना तोपा पावमना ngamkhai sambalgi wafam kana yaningdaba फोंदोरक्ली इंडिया गवर्नमेंट नागा की लमदा संबल खाननबा थौरंग तोरकपबु नेशनल सोशलिस्ट काउंसिल of Nagaland, Government of the People's Republic of Nagaland, Young Ong, NSN, GPRN, YA na akar mamong yanin do phungdokre. NSN, GPRN, YA gi MIP na ngasi thadorakpa sirolaman hai. India na illegal oiba mong na naga ki lam laksiliba si asumbani hai ba unanaba amadi legalize taunanabagi khongtangni. Security gi miyeng da amari drug laksinabagi mingda New Delhi na paikhatliba thaurang sina naga gi imung manung hakthingna tokhai tahangani loina ningtamba phangnanaba naga miyano sangchiliba lanjang asi hanthana khanmani ngasimong aikoini yaba ngamloi India ge sigumba hanthaba thaki politics asina naga gi lam loksiliba amadi furup asigi eduga iramdam gi miyamda mapung oina Russia lamdamda miyot minesha thariba sida malem gi miyambu humna puba ngamloi haina NSN GPRN YA na makhatarakli India की होम मिनिस्टर अमित शाह ना मंगलानम सगसरगसु मदुना ngamkhai nakalani makta leiba miyamna tumina leiroi amadi sambal khaduna tokhai thanba aikhoi gi hak khongauna bamadi tungi lambi da apan piba si yasina ba tawrai sambal khaba sigi mahi phangloi ahoina dum masina naga miyam khoisauna na ba sinba madi naga gi wathuk asu hena lusina na ba sinbu oina thokani NSN GPRN YA na mamang na siguma New Delhi gi tokai tanan bisin matharang asi yaning da phongdokre India amadi Myanmar na naga gi lam loksiliba asigi mayokta lepagi mati asigum tuhat makhal gi lo amadi tokai tanan bisin matharang sing mayokta aikoina leigini hanis phongdokhi naga sing asi thaina dagi maning tamduna lai kana amata da nonjakhidri amadi aikogi iramdamda satok sin tawbada ayaba lawigi tangai fadabadu laiti
ngasi naga gi miyam India gi checkpoint samana khujing oiduna hangla apan pire masigi namthaduna thambagi wakhalon yawa thawang sina aikoi miyam da akhi akhangi phagole amadi safaba oidre have wakhal khalale India na lakhot thabak thoram kudimak yamna henjilagli amadi punama adu singnaba tawdana tumina laithokloi asiguma India gi thawrang asigi mayokta amatu oina leptuna penabigi khulawsing lawrakpagi damak NSN GPRN YA na nagami ambu thakaba phongdok seri hensu serol sino palakli adu hawchikoina di myam paus matang sem sinjarage mas myam puna no update ngaminasi